Laibaga Sida Wakaf Amendment Act 2025 के matangda akan ba ihaw hauraklingai cherakta West Bengal Dadi ekasi Chatnahalloi haina state aduki chief minister Mamata Banerjee na phongdokre Kolkata da pangthokpa joint community ki thoram amada wangangladuna chief minister Mamata Banerjee na hai West Bengal da lairiba minority miyam amadi makhoigi lanthum mapung fana ngak sengani ekasigi Chatnahanbagi matangda minority Muslim singna saure haiba khangle adubu Laingakta thazaba thambiyo amadi divide and rule ge policy da victim oihankhiganu kanagumba kharna insinduna iho hongnaba hotnariba sida yakshin biganu miyamna amato oina punsilabadi thabak khudingmak maipakani Murshidabad district ta ngarang ekasiga mari lainana thokiba irang adu palladuna Chief Minister Mamata Banerjee na makhatadaduna egasi pass tawram loidaba amani Bengal da minority ki masing asi chada kuntrahumdoi ni West Bengal lengak na egasi state asida Chatnahalloi amadi minority singi punsi amasung lanthum chapchana ngak sen gani haiki